जेनिम्स की माइक्रोबायोलॉजी डिपार्टमेंट नाइट ड्यूटी ताब स्टाफ लेतबना टेस्ट तौनब सैंपल पेशेंट की मियोइसिंगना अहांग टेबल सिनारे हाइरी मरी लेनब डिपार्टमेंट फील्ड सतबना लौमी सिंग पीब स्कीम लौ उदब मीद पीब यावरे हाइना फुनाल मरिंगदगी नोमाइसिंग एरिया फार्मर एसोसिएशन की सेक्रेटरी थांग याइमन हाइरी Noon-Istv न्यूज मीडियम ताबीरिबसिंगबु तराम ओक्सरी पाव संदोंग पिजरी जेनिम्स की माइक्रोबायोलॉजी डिपार्टमेंट नाइट ड्यूटी ताब स्टाफ कनासु लेतबना टेस्ट तौनब सैंपल पेशेंट की मियोइसिंगना अहांग टेबल सिनारे हाइरी डॉक्टर की पौताक मतुंगिना नर्सना ब्लड सैंपल अमदी अतै सैंपल सिंग लौरगा टेस्ट की दमकता पेशेंट पार्टी दा माइक्रोबायोलॉजी डिपार्टमेंट थिलहल्ली पेशेंट पार्टी ना टेस्ट की रिजल्ट की मतुंग इना अनाब की लाइबक लेपकदोरिबनी हाइना मिपाइना चटलगा टेबल अहांगबा मगी मथक्ता सैंपल थमलंबा रिजल्ट थमफम ट्रे अमदगी मसा मसाना खल्लगा पुनरे हाइरी थौंगसिना डिपार्टमेंट असि मपु पांद्रबरा नुमिदांगदा मथौ तौद्रबरा हाइबा वाफम लाक्ले नुमिदांगदा मथौ तौद्रगना नुमिदांगदा टेस्ट की दमकता करिगी थारिबनो हाइबा वाफम पेशेंट पार्टी खरना फोंदोरकले मरी लेनब डिपार्टमेंट फील्ड सतबना पीबा लोमी सिंग पीबा स्कीम लौ उदब मीद पीब यावरे हाइना फुनाल मरिंगदगी नोमाइसिंग एरिया फार्मर एसोसिएशन के सेक्रेटरी थांग याइमना ISTV द फोंदोरकली मसागी किहोम माई पाकना थारिबा थांग याइमना लोमी सिंग कानब पीबा स्कीम कया पिरमदाइदा मरी लेनब अथॉरिटीना फील्ड चतबना वेरिफिकेशन तौहनिंगी लौ उदब मियोइसिंगदा स्कीम की कानब पिसिनखिबना असेंग लोमी सिंगदा नुंगाइत्रे हाइरी हिरमसदा पाउदम अमा अꯩꯅ ꯊꯥꯖꯔꯤꯕ ꯀꯤꯍꯣꯝ ꯑꯁꯤ ꯇꯁꯦꯡꯕꯃꯛꯀꯤꯗꯤ ꯑꯩꯈꯣꯏꯒꯤ ꯃꯣꯃꯥ ꯗꯤꯄꯥꯔꯠꯃꯦꯟꯠꯅ horticulture की मखादा इथखिबा चार मयामनी सिदा थारिबसी अनंबा अइना थाजरिसी हैनान यावरे अदुगा तिंखंग पानबा यावरे मणिपुर द लैरिबा फार्मर सिंगी अमदि डिपार्टमेंट सिंगदा रिक्वेस्ट तौजबदि फील्ड चपिरे हायरगा फार्मर सिंगा उनरे हायरगा करी करी थाबा करी वाटपा करी इनकन्वीनियंस लैबा अवाबा फार्मर की अवाबा सिंगदु तानारगा अखोइदा मतें खजितंग पांगबीबा अमदि फील्ड चलगा करीमसु तौरमदबा पोतुददी अखोइगी फाइनेंशियल असिस्टेंस गुंबा पीबीदबा हाइबा पोतसी तौबीरमगना मागी पीबम थोकपा खरा सरकार की मतें पांगबीबा हाइबदु अइना इसाना अइगी आउन रिक्वेस्टनी अइना पामजबनी अइ इसा खक नतबा अतोप मिसिंगसु अदुमाइना हाइना थोखरदी अखोइगी कांगलैपाक हाइबदी मणिपुर की लैरिबा पोथोक्सी नोमगी सुम हंदरकद्रा हाइना सुम खंजे डिपार्टमेंट की खंगना चानबा हाइबमुक्ति अइ हाइबा ngamdre अदुबु इसामकना अखोइ खुंदसु मंगाइ संगा लैबा मी हाइगद्रा करी हाइगद्रा अदुमाइना तौबा पोतु तुंगददी तौहनिंगदे तुंगदा हौगलिबा अंगांसिंगी सिगुंबा उइलिंग लैबा कांगुसिंगीदि अदु उरुरगा हेना अखोइदा दोंगचादबा मा लाकद्रा हाइना सुम खंजबगिनि पानबीसी चौरकना 72,000 मुक्ति सेपलिंग आदि चारादि थागे हैना लोइना मखौवे अदुबो होय मरक्ता खरा अखोइना रेसिरा मागी थारिबा कइनोदा कक्पदा याम नाउना कक्खिबा खरा लै अदुगा अखोइगी उचीना खरा चाथतपा खोपा मरक्ता खरादि लै अदु लैतबदि नते कुंथ्रादि अदुम सी लमदमसिदा लैरिबा आइगी चिनाव लाइरिक लाइसु हाइरबा कांगबुसिंग थबक फंगदे हाइना अवाबदुदि अइगी सागी वखनलोंदा लैहनिंगदे मरमदे फार्मर अमा ओइना अमदि एंटरप्रेन्योर अमा ओइगे हाइना खलदि
सरकारगी थबक ngaidabida aina tawba ngamba haibdi hojiki matamdi modern technology nina pothok yamna putoki hairsu modern technology mayam laibnina nisa pasada ngawbai sarukta aina ngamjaba thabo haibdi farm tawbo oiro kari tawbo oiro adu da oina mayam si mai onsin haningba wafam si thamjaningi tonga tonga horticulture department orgasu agriculture department orgasu scheme amagi laiba senpham sing adu koi official sing na masak khangaba adi field chalaga ki home thai natrana adu thai ada thai na thidoga madugi matik saba mating adu pibi yu haibu ofam asini lamkhang da labuk yogdabida lawmi yogdabida lawmi sab singi khut changhan giba sina akoi tungi oina mangjaba kaya lakni hai wafam asini makhata na phondorogli jiban konsangmo loina pawdam jariba Ningtokon sana jauh mitai Punan Maring Kun Noon-Istv News. Multi-Organ Harvesting Aid Network Foundation Imphal-na Directorate of Health Services ka kusamnaduna numit nini gi oiba Angel of Change Volunteer Training Thorum State Medical Board Room Directorate of Health Services ta pangthokre. Disease organ donation gi awareness hanthana ba pangthokpa thorum duda Health Services ki Director Dr. N. Hemant Kumar, former urologist RIMS Dr. Sinam Rajendra, Janimski Medical Superintendent Dr. K.S. Lokeshwar Sarukiyaki, Lona member Singshu Sarukiyaki. Thoramatugi Manung Channa Training Manual Fonkibaga Loinana, Project Coordinator North-East and Project Lead Manipur Mohan Foundation Laishram Monikabu, Organ Donation ki Wakalon Hengat Hanana Honabada, Mana Low Kibat Hodangbu, Directorate of Health Services Naikai Kumnabu Utki. Community level da ethical organ donation hengat hanaba amasung mathau taba knowledge amasung communication gi matang da su khana naina ki Torbung Banglada masagi mayumda hanjinduna tangdu laitana leijana ba hona zaba IDP singda nongmai bom kapsinduna aki tujungba pokhan babu pendaba madi yaningdaba fongdoktuna ngarang numidang maitai community joint coordinating committee waitho Kiam Sifai Hauka Madi Waitogi Women's Wing na Babu Bazar Kaitil Mamang National Highway 102 da Thoktuna Kolau Kaya Laukre Kongjang Duda Miyamna PR ki government yaning de IDP singda nongmai bom kapsin ba yaning de IDP singda awaba pibi ganu government na atubada santi purakadabani PR laibagi wahanthok leitre haiba kholau kaya su laukhi Sarugya khibi AK Chitreswari Kobi Women's Wing ki member amana fongdo kibada Lisingani kunithoi khanghodana tholapa khusem gi lan sida yelhomi weriba maitai phurupu atonata amugum amadi ngakpi senbinaba kanasu leitrabagum kayarak hanna hanthani yengbikhre ngasisu IDP singna mayum da leijaduna tangdu leitana leinaba honarakpada nongmai kapsinduna ki ekhang pibire hana leiramba lengak aduna ngakpi senbiba ngamdre haiduna PR thamjalakhiba sidasu PR lengak asina maitai singbu ngakpi senbiba ngamdre India lengak na maitai sing bungakpi senbibagi mahutta otpi nei bibagi mawong asi yamna henman khre haiki PR lengak sina miyam bungakpi senbiba ngamloi dabu oirabadi miyam da khulai sina biro aikoi isana isabu amadi isagi iram ngakcherage haina pendaba wafum kaya su fongdokladuna PR gi lengak asina thubada IDP singbu masa masagi yumda tekta kaidan hanjinba yanaba akanba thaurang lokhatpiu haiki Lairiba MLA singnasu masagi fam konduna leibagi mahutta praja singa punna sanminaduna IDP singna mayum da hanjinduna leiba yanaba sangshinba khongjang singda saruk yagadabani haiki Hek akoigi ningba thongdriba phawa akoibu tangdu laitaba ma iramdam ama woidriba phawadi akoigi kholaw ase kaidongmaida halloi haba wafam ase ngasigi lengak boising asida biagi lengak sida akoi yamna pendabega kholaw do akoi matang asida thamjabane Isagi yumda changbada kuki khulai paibasingna nongmai bom kapsinduna landarakba taragadi aikoigi lamdam khunai asi karamba phibamda leiribage kanagi makhada leiribano asumna kayam koina laikigani tamdana lo ama chingdana lo amaga leiba si yaningde ching amasung tam animakta manaba lo sanahalu thokiba irang sida mayumda hanjinduna khunda laitaba horaba phogawchau ikhai gi miyamda
kuki khulai paibasingna nongmai amasung bom kapsinduna landabagi thong yaningde irangduna maram oraga khul ngakpa yauraba maitei misam sing Central Force amasung State Force singna phaba punba yaningde Central Force sing leina misam maitei singda nongmai amasung bom kapsinba yaningde haina Bishnupur District ki kumbi AC gi manung chanba Wangu Kaitel da pangthokpa Wangu gi club taruki area da leiba Wangu apunba ima maira paibi singna sinduna numidang da khutta maira paiduna sangshinba khongjangda sarukya khibi ima singna phongdorakli Wangu apunbagi ima singna Wangu parking Kaitel da human chain amasu semduna thokibi irang sida mayumda hanjenduna khunda leita ba horba phogakchau ikhai gi praja singda kuki khulai paibu singna nongmai amasung bom kapsinduna landabagi thong yaningde thokiba irangduna maram oraga khulngakpa yauruba maitei gi misam sing Central Force sing amsung State Force sing na phaba punba yaningde maitei misam singda nongmai amasung bom kapsinba yaningde ching amasung tamda manaba losan halu haiduna laukhi khongjang aduda Wangu Higher Secondary School amasung Wangu Mayai Lekai Community Hall madi Wangu Shelungkhong Upper Primary School da hangba relief camp ta leiba IDP sing su saruk yakhi Wangu Mayai Lekai dagi loitongbam ongbi tombi kobi maira paibi lusingbi amana phongdorakpada isagi yumda isagi khungangda changbada kuki singna khut tharakpa ngamliba si kuki maitei da manadaba mideng amamam thambagini mayumda hanjanjaraba IDP singda kuki khulai paiba singna bom amasung nomai kapsinduna landaba si asuki matik pende IDP singbu ngakpi gani hariba Central Force singna su matam sana control tawkhidaba pungkhai ama kuki singna nomai kaplakibabu mafam aduda Manipur State Force sing amasung amata lakhidaba si yamna laibak thibani haiki maramaduna maitei gi misam miyam sing nomai kapsinduna landaraklibu sing adu khudakta faduna ain gi weba thabak laukhatlu haiki Isagi yum segaiba manjunaba piron selagasu isagi asengba yumda laibana hena nuaijariba ngaktani adubo ngasigi ire kaya sida laibiriba iramda masida laibiriba praja khuding magna maitai praja aikhoina hantana yengaga aduga kukisingna manadaba midengda thambase aikhoi thamoida yamna nuaitaba phawe Wangu Higher Secondary School da leibi sana zawbi kobi IDP mana phongdorakibada chahi kaya yamna wana relief camp ta leirakluba tungsida yumda changba phanglagani khanduna leiringaida phogak chawi khaida kuki singna nongmai bom kapsin basna amuka hena ki khang pire adubu hanba leitana yumda sangna na honagani masigi aphapata pumba pyar government pugadabani haiki Kungi Padhan member amadi akoi lairiba club sangsar hinjinga akoi wa khanajaba loijare aduna December thasida yum changjinaba haidana akoi loine ima isa punama akoi ibung pa punama lona sem sare aduna masida Manipur government gi saita gi chukitang miyeng changbiraga torbung gi thokdokse akoi yaraga ti thon midana bagi adugumna bigi saita mayamda wakachari Tha sigi tang tara taruki numidang pung nipal makhairom tarak paduaida kumbi sigi torbung GP gi phokok chau ikhai gi security na kurak hangdana leiba mafamda kuki na maitai gi mathakta bom amasung nomai kapsinduna landa halakpa PR lengak pamde lengak pangamdraba Manipur gi governor from thadu haiduna ngarang numidang Bishnupur district ki tera khongsang bida mafam dugi nupi singna khutta maira paiduna khongjang jangsin ki tera khongsang bi apunba maira paibi lupna sinduna maira gi Khongchat amaga loinana sangshin kiba khongjang duda charuk yakiba singna Manipur gi governor from thadu kadabani security leina kuki na maitei da bom amadi nomai kapsin ba yaningde kuki na bom kapsilak pa yaningde haina thaba placard sing sizna ki tera khongsang bi koi bada maruoina tidim lambi gi sarukta maira paiduna kholau kaya su lauduna khongchat amasu satki saruk yakibi pakpi kowi maira paibi amana phongdu kibada PR lengak leina bom amadi nomai kaplak pa phawbada kuki gi maikai dagi karigumba maikai da karigumba lengak ki maikai dagi action amata laukhata haibasi lengak leitabaga chap manare haiki lengak pangamdraba Manipur gi governor from thadok piro haiki Santi laire haidana relief camp da ijaramba mi ga singse mayum da hanjilnambagi tang 15 da hanjillaga nong hek nganbaga bom na hana mafam marang khangdana bom na hana security leina kapsilak pase sibu PR sarkar condemn tawi PR leina security leina
कुकीना तौबदा करीमतो हाइदबसे मिसंग मिखाई नाइबगी मियंगनी हाइबसे मसाना अदुम ताकचरबनी अदुना मतिक चादबा मणिपुरी गवर्नर फम थादोकपियु कुकीदा एक्शन लौबा ngamdrabanina फम थादोकपियु हाइबा वाफमसे इमा इबेनसिंगी तरफदगी अवाब फोंदोकसरी ट्रांसजेंडर एक्टिविस्ट मालेम थोंगामगी मणिपुरदा शांति हंजिल हलु हाइबा साइकिल खोंगसद कांगपोपी डिस्ट्रिक्ट फाउबा यारोय हाइना नेशनल हाईवे दा नुपी सिंग थोरक्तुना हिंग यारेख्रे नुपी सिंग न सथरंब खोंगजंग अदु नुपा सिंग सु याउसिलक्तुना हाईवे मसांगदा मिकुप नाहोम सिंग न लेकी क्रिसमस कुमहै यौसिलक्पा असदा माकी साइकिल खोंगसदसना डिस्ट्रिक्ट असदा पामदब थौदोक थोरक्ननबगी मरम ओइगनी मरि लेनबा अथॉरिटी नसु माकी खोंगसद असि लेभन बिनबा कोटुना खंगनबा लेख्रे अमरमदा ISTV न्यूज़ न फंग पाउदा मालेम थोंगाम ngasi ayuk anganbada Imphal West district ki manung chanba sekmai yorakre hairi adumapu mahak masamakna official oina sekmai yorakle haibagi report ti leitri paugi marks the break amatang lominasi Cost Vans Consultation Camp Lakliba December ki tarik tara nipan dagi kun bhawba ayu ki pung tara dagi nungthil ki pung ama bhawba free very cost Vans Camp pangthok chagadauri surgery tawdana amadi ahinglek tana endovenous laser treatment EVLT tawba oibana naba ki chang hanta li loina na dakpham su lehende adomna khongda singli chakthokpa ki layong asi leibiragadi khudong chaba silobi hongna pagi damak Caesar Hospitals Langkol natraga pizariba contact number asida pau phawi rakna baganganjari होंगलक्लिबा पुंसिगी लंबीसिदा अरैबा चाबा याबा मखै चासिनदरी अदुना हिदाक लांथक कयाम चादबा यारक्ते चासिलिबा सिंगदुना अदोमगी लिभरदा कयाम सोखली खंगबिब्रा लिभरनबु सोखलबा चानिंग थकनिंगबा फावदबा पुक नुंगाइतबा खोंग हांबा नुंगाइरक्तबा अमदि कुचु कुमेन सेंगहलक्ति खुदिंगमक्सिबु ngakthokke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule Dada Give him a key, you know. As a become more. Sige yung say, next time tinacheksin na laksilaga tamgo banine. Dadarang se juhar habaga amta kiderbo. Asum na, mayam na machalbog na option dugum. Basige yung masibu, aso yung ang poka da batagi. Next time tina napseli. Next time juhar habating ngaktok na nabasim bani. Zarman technology siya na bana, concrete katok na tinago matamda, kapamul ang muktuhan na hinggal adli. Hashtag TMT, strength is in the quick. मतमगी नुंगसित नुंगसा अमदि अइंग असाना मरम मोइरगा लोक तुंगबा अमदि खुबन सिंगबा तत्तन थोहल्ली पुमनमक सिबु खुदक्ता फहनबा ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnaw mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup break tungda amona taramna uksari makha tarakpa pau pizari Security Force na Ukhrul District ki Forest Department ka khusam naduna Yawlen Chepu amasung Lamlai Singfai area gi LM block ta tharamba popi pambi ekar sa manifuram haidatuna manghankhre mafamduda saramba loktang sang tara taruksu mai thadokre hairi Mathang chahi lisingani kuntaruki January kunipandagi February ani fauba Kerala da pangthokadoriba nifutaruk suba National Master Athletic Championship da saruk yarunaba Manipur ki trial loikraba Master Athlete singi entry thasigi tarani pandagi kuntaruk faubada ayuk pung nipan makhai dagi mapan makhai faubagi manungda Kumanlampak Main Stadium da leiba office ta thazilaknaba khanghalakli Cherol sena makhata na entry thazilakpa matamda mafi card Aadhaar card Xerox copy Medical fitness certificate amasung passport photo ani yaholakadabani hairi Manipur Central Prison Sajiwada numit tarani satharakiba annual sports meet lisingani kunmanga loishinkre Prison and Correctional Department sinduna satharakpa meet asigi loishinbagi thorumda ADGP Prison IK Muiva SP Manipur Central Jail Imphal SK Badrika Manipur Central Jail Sajiwagi SP Said Abdul Samad Sarukyaki Central Jail Sida Ladiba inmate sing na tongan ba masana nipanda athoi henta na ki makok mathang tarba singda manamathum singsu yenthoki Golden Football Club GFC Kiamgai na sinduna Kiamgai hebung makong KYPC ground sathariba hanba 9A-side Village Open Golden Football Trophy 2025-26 ta G5 Hero amadi MFIS Ketrigao Mai Pakre Thasi ki tara hamdoidagi horaga team kunna punna group mari da saruk yaduna sathariba football trophy sigi ngarang sanakiba ahanba ground gi nipan suba league match ta G5 Hero na Sweka Tiam Konjilbu
Panjil Manga Amad Maitiba Piki. Trophy Sigi and Super Ground Gisanakiba, Mapan Super Lake Matstana, Mujibur Farmhouse, MFI Skatrigauna, Uyol Langdumbu, Panjil Aniamada, Maitiba Pibangam Kibani. Abzig Loishilakpada, Marweba Pau, Amukahana Pizari. Zenimski Microbiology Department night duty taba staff leitabana test tonaba sample patient gi mioi singna ahangba table the scenery hairi amasung mari leinaba department na field the satabana lomi sing the piba scheme low udaba mi the piba yaure haina kunal maring dagi Nomaizing Area Farmer Association gi secretary thangja yaimana hairi Masig loinana hoju phawbagi oinadi ISTV News matang sida luisunjari mereng tabiriba punamakpu amuka hana khurumjari